ngasi phongkiba tongan tongan Manipuri siphongsingdagi maruibi ipausing myamna thamjagi ahanbada kanglaipak ki maira news tagi khongasaraga luhongdring mawangda HIV test tawthuktuna HIV AIDS free oiba lamdam mo ohenna ba akhi khudimangna thaudang nominasi governor Manipur da lariba nupa nupi sing luhongdring mamang HIV test tawthuktuna HIV AIDS hairiba laina asi Paiya masum pakte habidu khangdoktuna hairiba laina asidagi free oiba lamdam ama ohenna Manipur da lariba mipum khudimangna lawpham thokpa thaudang adu lawminasi haina Manipur gi governor laganation phontokre wapam asing asi Manipur AIDS Control Society na sinduna ahanba Manipur Rifles ki ground da equalize haiba thim da yumpa moiduna pangtokiba World AIDS Day gi thoram da governor laganation phontokhibani ngasi ki thoram madu minister gi health for all gi manungsana HIV syphilis dual screening su launch tokhi loinana minister health for all gi manungsana yum na sangduna HIV leibra haiba gi test tobgi thabaksu pekhat pahoragani hainasu CM na tokhi Istelenga ki minister MLA health department gi makok tong official kya yaduna equalize haiba thim na pangtoki World AIDS Day gi thoram da governor laganation hai Haujik lairiba AIDS policy asi semdokpa matamoire policy asi semdoktuna hena phaba mongda thong thangjinba tangai padre nupi singna hiramasi gi matangna hena khangjinba ga loina tungan ba thabak thoram singda yauksin basu yamna mak mathautai laina asina naraba singda hanthana yengba gi muhutta manaba miyeng gengsi haina su governor makhatana phongdoki ngasi gi thoram madu saruk yaki ba minister en beren hai sai noriba na singna Sirin sezinaduna drug kablakpa silebuk thibine fashion namagumna drug kapagi hainabi ngasigi khunai sida lairakliba si muthana bonasi aikoi HIV na naraga losinduna thamloisi losinduna thambana atopa miyoisina sandorakpada mateng yamna pangi habisi khangsi haki CM na makhatana hakibidi puthokhre na masagi maranai nungainaba drug lalon basi topiu Poppy thaba drug ki factory linkat patoklasi lengang na war on drug hawdoktura sangsileba khongjangasi state asigi tungi mirol gini tungi mirol mangnaba aikoi isa iranai nungainaba phataba thabak tawba thadoksi suspension of operation suda leibisingna phajaba lambi asida phawjinduna khunai si mangnaba karbar tawbagi thabak khudaktagi lepiro si minister health for all gi manuksana yumthong khuding na sangduna laina tara screening amadi testing toramba dugi manuksana ngasigi HIV testing amsu screening su yargani ngalingai da laina si khangdoktuna yenghok si hain chief minister en bere makatana su phongdokhi hari atopa pawmana mathau sumna pangtholiba police officer kharabu miyamna lana lawba yabu wapam social media da thagaluba Amar mayanglangbam police na pharaba matungna court puthokhre ngarang sangai festival lucian miga hapta kangje bungomadi board pangthokpa thoronga mari leidana Govindaji temple manaki lambi duty tawduna sangai festival sar gyar lakliba miyambu lamjing lamtak tawbagi thabak sadaki asumna miyambu gai tawbagi asoba thaudang lawriba police personnel singna sangai festival sar gyaba laklaba miyamna niyam sumna sangthok sangsin tawna bahairubada masana masabu film star ni hapta kangje bungda pangtholiba Meet the Star Githoram Yaubu Lakpani Haina duty toriba police personnel sungbu lusingniba MPS officer Yengkom Victoria Akanaring Singduna Lebak Masata da Wapum Kya Gangnam Kari Masigi Matuna Miyashina Maki Facebook account ngarang numidang da MPS officer Victoria Yengkombu Wingsa TV Yabu Waikea Iduna Tagalakpa Miyema Ngasim Puram Part Police na ngasi pharba matungda Maridenaba Puram Part ki SDO Kota Puthokhre Pauxi Pangwa Paugi Matunginadi MPS officer Victoria Yengkombu Lan Ohanbi Yabu Waikea Iduna social media Tagalubadigi Puram Part Police na pharba miyashigi maming Amar mayanglangbam apokpa sanahal kawi lepam kunung Laikai near Palace Compound Youth Welfare Club Taginari Hairiba miyashina maki Facebook account ngarang numidang MPS officer Victoria Yengkombu Lan Ohanbi Yaba Lebak Masata da Bohoi Kea Iduna Takatki Masigi Matungna Magna Taururiba Tabadu Aran Bani Ngakpi Yohan Sungasi Amuhana Maki Facebook account Waika Iduna Ngakpi Nava Haizaraki Hari Miyashina Waku Ngakpi Naba Masamaki Facebook account Iduna Tagalalibu Warul Singadudi Madam Victoria Yengkom MPS Thoning the Batawamana Maramoraga Madam Tauriba duty to the question arise Taure Loinana Madam Gi status Sokpiaba High read up wapam sing tungan social media platforms in the Iruwa High Rubusing and Widama Madam Gimapam the Gay Equus Nizari
ngarang aigi oina mid the star gi list yauzadi lana haijingkhre aigi social media post miyamna share toriba tag toriba pumbadu delete tobina ba haijari Madam Victoria amuka hana accuse nizari haibisini hairiba miyayisina lana social media ra thagaluraba matungna mapu phana bagi damakta Porampat police station wokat chirura malakpadagi police station asina ngasi Amar mayanglangbam asi police station ko khatki loinana nan FIR ma lokholaba matungna ngasi nungthil miyayisi Imphal East ki Porampat leiba SDO court puthoklaba matungda thadokhre haidi Makasa tarakpoina topa pawmana marfugo humdoi suba nupilal celebration mohanta haudopagi thoram pangthokre nupilal memorials associations NLMA Manipur Sinduna Sagolban Tira Lakrapam Laikai de Liba Association Sigi head office oibutana Laikidravi freedom fighter ama Rasniti Yumda Marpugum du Shup Nupilal celebration mohanta haudopagi thoramasi pangthokre NLMM Manipur Drama Party ki President W Boramani Lai Mamadi Drama Party asigi Secretary Y Binaran yauna miyoi kyana saru yakibaga thauramadu gi saru am oina nupi lal asobo thaudang loki ima singi photo da laikatuna ikai kamna botki atopa pawmana Zeribam nasu World AIDS Day ki tharam pangthokre hari Zeribam district ki oina su Manipur State AIDS Control Society na sponsor toraga Child Welfare Ashram na sinduna World AIDS Day ki tharong ngasi Zeribam Higher Secondary School ki mahiroi singaloinana miyam geba kongsat ama satuna pangthokre thauram aduga mari leindana Child Welfare Ashram ki program manager Hais Priyanandan hai World AIDS Day tharong ki sarwam oina Zeribam ki tungan mapamsingda wall poster campaign wall painting competition amadi miyam ki kongsat na singbasing pangtholi Hais IBH na nadun laikidra miyoi singi mapam na ikai kumna buat pa madi awaba phongthokpoina thoram asi pangthokpone hani sumangna makhata na phongthokki atopa pawmana social worker sangitana tawbul khunggang da leiba ahal singda ningtham khudol tamkhre social worker thoksum ong sangitana oinam kendra gi manung sene leiba tawbul khunggang gi ahal oiraba singda ningtham khudol oina blanket amamam khudol tamkhibaga loinana khangalaba imung ani da ahanba phs ki oina ya set ani khusinakre Tawul khungang gi social worker thoksumong sangita gi mapuroiba TS Gopal sindunangra numidang wairam tawul micro bazar pangto kiba mari subu ningtam khudol tambagi thoramadada all Manipur kanba imalop uncle gi president Loremam nganbi ANUL Bisnupur district ki President Loremam Pramona Singmana athoiba mithunglen oine saruyaki tharongga mari leidana thoksumong sangitana hai ahal matam oiraglaba pangal mayeng taraglaba subono mangamlakraba ahal singda nungsiba miyeng yengbiduna pukning thokat poina sei khudingi ningtham khudolasi tamjabane khudolasi tamna bohona bada kanagi su mateng lawjadi ahan ba sahida ahal kungani palda khudol tamki ani suba sahida ahal kuntragani palda khudol tamki ahum suba sahidana ahal nipugani thuda khudol tamki handak mari suba sahi sidana ahal humfuda asamba ningtham khudolasi tamjabane mangna tamjari ba asamba ningtham khudolasi na ahal singasina ningtham thagi ayengba khangba khradang oiraba sumating oigani khanse ngasi lakpa phangaudraba ahal singi oina yum na satuna ningtham khudolasi thilugani haina sumangna makhata khiyadi Makasa tarak poina to papawmana hangduna leiriba lawpham singda lengakna ningtham mahi marung thana thabak paikat piyo LLI gi pam ising singduna LLI na kon bam lawpham singda ising phangalu Jaisandra konthaujam handak sei gi kumgi nong marangkai na sukhidabana maram oiraga sei khudingi thokpa phauthokki sangdagi handangna yam hantana puthokle masina maram oiraga lomi sing waban makokta makut hapaga manare Laupan mamadi yeiba matamda sangliba senpam sing hanjin mangamdri haina UCM gi president Jaitendra kothojamna phongthokre wapam sing asi United Committee Manipur sinduna noma yueba farmers training program ma Imphal West district ki manungsana lamlongai farm community hall pangthokiba thoramga president ni saryakiba UCM gi president Jaitendra phongthokibane thoramaduga mari leindana laumi singda hangamaru telaumaru Kobi maru Hawaii Kalandri maru amadi sathok leiba khamen asinbi maru singlemna yentokre mangnhai poinu lawrok loikraba matungda hangduna leiriba labu kuding ningtham maru marang thaduna lomi singda piba yaba maru marang kudima lengangna lemna phangangani hanasu laukthokre lomi singda lengangna haidoki buwap madu thabakta onthoknaba haibedi singa khutka
मानना थबक ओइना पांथोकपम थोइ निंगथम मरु मरांग लेगांग लेमना पिरुबुसु तंगाइ फदन इसिंग याउदुना अहांग लबुकसिंग संगंदुना पोथोक पोथोक नमलै मरम मदुना मणिपुर मनुंग सिएलिब तुरेल सिंग अमदि इसिंग योक्सेलग लैरिब पुखरी सिंगदगी इसिंग सिंगतुना सिजिनब मथौताइ मसिगिसु लेगांग यिंगसिन बियाइखे माना मखातना फोंदोखिबद मणिपुर गी लोफमद इसिंग मरांग कायना फंगबा हाइरिब यारिबसि लोकताक लिप इरिगेशन प्रोजेक्ट असिसोमनि अदुगा प्रोजेक्ट असिगी इसिंग सिंगनब पम इलेक्ट्रिक ट्रांसफॉर्मर सिंग ममांगी मतमना यादबा दुसुंग सिदी लेगाना सेमजिनख्रे हौजिक लोकताक लिप इरिगेशन इसिंग सिंग लेप्तुना लैरिबसि लौरोक था लोइरबनिना अमुक इसिंग सिंग हौहनब तंगाइ फदि अतुबु मतमना लेगाना मियंग संगलग लोकताक लिप इरिगेशन की पम सिंग मथौ तोहलगा इसिंग सिंखलगा इम्फाल मेन केनेल इम्फाल लो केनेल अमदि बिष्णुपुर लैरिबा केनेल सिंग अमदि LLI की मरुएब केनेल सिंग असिदा इसिंग थादुना मखातना लबुक सिंगदा इसिंग फंगनबियु मदुएरबदि निंगथम मही मरोंग सिंग पाक सन थादुना मही मरोंग मरांग कायना पुथुक्तुना इरमदम असि चाबा थकपा वातबा चिंजाक्त मिपाल तांगदब इरमदम अमा ओहेलसाइखि ngasi farmers training program aduda phayeng GP की एक्सपर्टान अंगोम गोजेंद्रोन सिपगे सोशल एक्टिविस्ट आरामम कमर्जी सिंगा हायरांग खोनुंग लाइरेंबी की सिलुंगबा मोइसंगथेम हायरामनी जेवहाइस अमदी UCM लामसांग यूनिट की प्रेसिडेंट लाइसरम विक्टोरिया देवीना चिफ गेस्ट अमसुंग गेस्ट ऑफ ऑनर ओइना सरुयाखि लोइनना रिसोर्स पर्सन ओइना SMS हॉर्टिकल्चर KBK तमिंगलोंगी थौपुरिबा डॉक्टर RK रोशन अमदी हेड इंचार्ज KBK तमिंगलोंगी डॉक्टर RK रवि कोलोम वांगांग केनसु पाउसना फुंदोरक्ली अतोप पावमना अरुबा लैनाना नादुन लैरिबा मनिमतुम मैतैगी लैयंग मतेंग ओइनाबा लेवार खुसिनरक लुपा लिसिंग तरा लिवा नंगसी मनिमतुंगी इमुंगसिंगी मियोइसिन मतेंग पांखरे हरि थौबाल डिस्ट्रिक्ट की मनुंगसना लमदिंग नसिखोंग द लैबा आरामबम मिलन अमदी बेदना लैमिगी मसानुपि मोनिका देवी नमहाकी मपोक नुमित लाकदा हौजी हौजी अरुबा लैना अमना नादुन लैरिबा थौबाल खेत्री लेकाइदगी वाइखोम मनिमतुम मैति अपोक W सनातम सिंहागी लैयंगमदा मतेंग ओइनाबा हाइदुना लुपा लिसिंग तरा लमदिंग एजुकेटेड वेलफेयर एसोसिएशन लेवा लमदिंग थौबाल डिस्ट्रिक्ट कुसिनखरे हाइरिबा सेनफमसी लेवाना पैखलकपा अवाना तारबसिंगदा मिनुंगसिगी तेंबांग पिरकपगी सरोगम ओइनंगसी मनिमतुंगी इमुंग मनुंगदा लुपा लिसिंग तरासी अनालेंगिदमकता खुसिनखरे हाइबा लेवागी प्रेसिडेंट SOG ना प्रेस थोरपा सिरोलमन हाइरि सिरोलसिन हाइ आरामबा मोनिका तेमन रेडियो खोंजोंगी एनाउंसर ओइना लेबिनी मोनिका आरामबम ना फोंदोखिबदा बर्थडे की थोरम पांगथोकपदा अवाना नंगलिबा इमुंगसिंगदा ngamjaba mateng pangbagi satnabi mapung phana lehalabadi aikhoi punna hingminabagi wantok leigani nungsinabasi hengalakani so haikhi Makasa Tarakpoina to Papamana, Moirang the Labor, INA Complex, Union Minister Kiran Rijujuna, Haking and the Yingsin Kre. Garang Sangai Festival Lucian Migi Thoram the Saryaba Lakiba, Law and Justice Union Minister Kiran Rijujuna, Barat Lokshinduna, world class tourist spot am Oina Semgaliba, Moirangi, Konjum, Lekai the Leva, Anisuba, Lanzaugi Matam, the INA headquarter Oiramba. INA Memorials Complex yingsinkre masidana tana sangai pungna pam oiriba kaibul lamjau national park amadi loktak park ki phibam su yingsinki Union Minister Kiran Rijiju ki khongsa sida Arunachal Pradesh ki Chief Minister Prema Khandu amadi makhoiga loinarakiba singju saryaki Union Minister Kiran Rijiju amadi maka loinarakiba singna INA da leiriba neta Subhash Chandra Bose ki mitamda laisukatunu ikaikumna bodki INA War Museum su yengki masigi khongsa adura Rajya Sabha ki MP ningtam sanajawba laisemba KBNP ki Minister L Susindro TN Hills ki Minister Let Pa Hoki Moirang ki MLA TI Santi Nungba Kendra ki MLA Dipu Gangmai LDA ki Chairman M Ashwini Kumar amadi atai MLA kya saryaki Union Minister Kiran Rijiju na phongdokhibada Manipur mahak mamangna kyarak lakre adubu mamangda oihaubu Manipur gi phibamga hojik leiramli pa phibamga maruoina loktak part gi phibamda atuki matik ahongba leire Manipur asi paliba lenga asina sakotharang gi thabak kya pekhatuna zakhot maikeida mangsil thana sangshili Manipur da handak malem gi lewa kya de gi lakpa miyoi yauraga pangthokadaribu G20 summit asi soidana India gi anaupa puariam oiragani Sangai Festival si Manipur lenga ana sin boirebusu North East State tourist lakna asobo festival am oire hainsu pausna makatana phongdorakli makasa tharakpoina to pawamna watuna leriba oja tharaktabadi ki school so lunsinbigi khongjang sangsingkhre Thawal district ki Lilong Makha lekai de leiba Haureibi Makha lekai
hai madrasagi watun leriba oza hapiyo haina davida ngasi pangal student organization PSO na solunsin bigi khongjang sangsingkhre hiramasi gi matang na PSO gi general secretary Imran Khan paumising unaba mata phongdokhibedi hauribi maka lekai hai madrasa si hiram kudimakta award pana thalabi school am oire ozagi award pa leibuna mapung phana mairoi singna mai tamba phangdabagi awaba mayongnare award pasing asi mari lenaba lenga ki authority da tangkak ahum lak thokna thaba oina pangthokpiraknaba PSO Manipur na khangalaba sunga si phawba thaba oina pangthokpiraktre November tha si phawba award pa oja sing hapiduna mairoi singna matik chana mahitama phanganaba soijakre adubu ngasi phawba lenga sina khangsin usinadana leibisi lebu thabini thibini class 1 gi 10 phawba leiba high school asida subnagi oja tararumna mairoi singda lairik takpi tambiba si yamna bawong tadaba ma oire haiki magna hai samas ama siemada khwairigi maru oi haina khanaribisi education adubu ngasigi lenga sina education thawai wawoi dabigi mami tarakpasi leibuk thibini masina kunai si maning halaknabigi masa amani haina lawi ngasi lenga ki education department asi mathau tawdaba department am oire haibada haimangna thokloi maramaduna ngasi mahairoi singna hauribi ihawsi tasinadana adum leibanadi kunai si maning halakpana tana atai karisu oiroi athobo matamda ngasi palibi lenga sina award oja sing thabirakuna mahairoi sing ningthina lairik tamba phanganbiu loinana school asigi infrastructure sing asi yengsin biduna matik chaba quality education phanganbiu hainasu mari lenaba lenga ki authority gi pungning sing sinjari haki amaromdana mahairoi sing makhong digi hongna semkatpat oja sing asabu thodang lobiu Anil Kumar ngasi lamda masigi mahairoi sing asi tungi lan ngaktani makoi pikningai digi hauna makhong sombiba sahi noriba angang sing asi ahanba class digi hauna makhong singna lairik lesu takpi tambina ba khonabada oja singna asabu thodang lobiu haina zonal education office zone 3 thobal gi thoburiba arambam Anil Kumar na phongdokhre wafam sing asi thobal district ki hairok ta leiba hairok higher secondary school gi nomigi weba sahi gi literary amadi cultural simit ki thorom da athoba mitung wena saru yakiba ZEO Anil Kumar na phongdokibne magna makhatan hai makhong sengna thaba tawbo mahairoi sing awang mo thaki class karaklaba matamna masana masabu thajadabagi sang yamna wangni sumna khak pass tawna ba mark yamna phangna bo hona bagi mai khutamadu thadoklasi ma wangna phanglag sum mahairoi sing aduna tamjari ba khara adu makhong sengna khangan mana tungda yamna laksarakani apabu khunai ma semgana ba aikoi gi mahairoi sing maru sangba amamam ohenbad oja sing thodang lobi waiki hairok higher secondary school asi mai masing sana khona amadi atai hiram kya da lamdam asigi school sing ki mangjil thari maming ler school amani school gi mahairoi sing asi talents yanare school gi phajaba mingsa asi matam supad mangdana leinab oja singna kana hona biu mahairoi sing su thaksi kaksinga na oja singna haibe ingadabani afaba mahairoi amamam oiduna tungda leba ke asangba mahairoi amamam oirakpada hairok higher secondary school tamlakpa mahairoi singna mangjil thaba ngamna bonasi haibo wapam su ZEO Anil Kumar phongdoki Panba yabada hairok higher secondary school gi student union silaga pangtokiba ngasigi literary amadi cultural meet atuda mahairoi singna saiding thiba sangdamnaba X tempo Swiss debate amadi nat kamari lenaba jagoi sangdamnaba na maroiba tharomaki tharamadura zonal 3 thobal gi DIL Rajen amasum hairok higher secondary school gi principal thokchum nimai na mathangsina guest of honor amasum president oina saru yakhen su paus na phungdorakli Lushilak po na panam pauksiri atin mapaukra mem na thamjigi World AIDS Day pangthokre Hail for all the HIV AIDS ki tesu yoholagani minister HIV AIDS sagon nari bising ikai duna lusin bigano thokpiraklo ART matam sana sarabadi angang unarabasu sandokloi thola uyadarabadi tungi mirol kananaba yum da sangduna thiba mathau tarakani biret Manipur State AIDS Control Society na sinduna equalize haiba thimdangasi ahan Manipur Rifles Ground World AIDS Day gi thorom pangtokre tharamadu da athoiba mitung oina saruk yaki Manipur gi governor laganisana hai India ki oina Manipur si ngalingi matam kumja English nga masama pan maudra ka tarukta state AIDS policy laiba ahan mamasum amatangai ra bistini AIDS amadi HIV ki phila sida lairiba expert sing amadi intellectual sing makoi gi makai digi suggestion sing pinarakpana saitheng nanglaba state asida HIV amadi AIDS ki issue sing hantan mat asoba mating oigani innocence infected pregnant wife sing asi singthani oiba mongna hantarak liba sina
ꯏꯁꯇꯦꯇꯤꯛꯁꯤꯡꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯅꯁꯨ ꯎꯠꯂꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯕ NGOꯁꯤꯡꯅ ꯏꯁꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯆꯣꯛꯊꯕ ꯂꯩꯇꯅ ꯍꯣꯠꯅꯔꯤꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯗꯁꯅ ꯅꯥꯔꯕꯁꯤꯡꯒꯤ ꯃꯁꯤꯡ ꯑꯁꯤ ꯍꯟꯊꯔꯛꯄ ꯑꯣꯏꯔꯁꯅꯨ ꯀꯔꯤꯒꯨꯝꯕ ꯅꯧꯅ ꯁꯣꯛꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯂꯥꯏꯌꯦꯡ ꯑꯁꯤꯅ ꯅꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯑꯁꯤ ꯑꯣꯏꯐꯝ ꯊꯣꯛꯄ ꯆꯥꯡ ꯑꯗꯨ ꯌꯧꯅ ꯃꯁꯦꯜ ꯃꯉꯥꯟ ꯊꯣꯛꯄ ꯉꯝꯂꯣꯏ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯆꯦꯛꯁꯤꯟꯅ ꯉꯥꯛꯄꯤ ꯁꯤꯟꯕꯤꯒꯗꯕꯅꯤ ꯏꯟꯗꯤꯌꯟ ꯁꯕ ꯀꯟꯇꯤꯅꯦꯟꯠꯀꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯀꯣꯔꯅꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯒꯦꯝꯁ ꯑꯦꯟड ꯁ꯭ꯄꯣꯔꯠ ꯑꯃꯁꯨꯡ ꯑꯥꯔꯠꯁ ꯑꯦꯟड ꯀꯜꯆꯔꯒꯤ ꯂꯝꯗ ꯑꯃꯗꯤ ꯑꯄꯤꯛꯄ ꯏꯊꯅꯤꯛ ꯒ꯭ꯔꯨꯞ ꯀꯌꯥꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯐꯖꯔꯕ ꯀꯝꯄꯣꯖꯤꯠ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤꯅ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯛꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ